Mayambu ngasisu amuka handa kurumjari amadi taram noksari loinana piki channel pothaminasi khangminasi na ngasisu anobo topic ama miyamda kudol tamjage ngasi ki thamjari ba topic asi mapung oina nupi singdadi yam kana ba topic ama oigene na khanjai aduga hoji aina lejari mafam ase khoi hero khungi hoji khangro aiba mafam duda home isolation center oina haliba mafam dudagi ai duty lejaram madigi ngata chathok charaga Chingmai gi mafam amada koi inkhon ga ju koinari hari mafam sida ngatang ai thola ga achik jaga na thokcharaga ngasigi video se record lawju hoge na ai thokcharak pane duga ngarang su blog semjabang nangdre aduna ngasidi ngatang hangni timing sida mayam gi damak kari gumba amadi ai khangmin hobugi tanjado lawmin na ba haiduna ai ngasigi blog si pujarak pane ngasigi thamjari ba topic na mapung oina nupi sing na pairiba bag se money bag se coin bag khara chawbu bag yali nupi sing di hariba bag sing sida ekoi matam ayam matam da lan changna ba haitare lan changna ba kari kari bag sta kari kari posak sing hapkani haibagi matang da miyam du kudul tamjage aduga hariba ngasigi thamjariba topic asi mapung oina masi not only ekoi gi Manipur khakinatna prithvi gi mapam ayam madu yam kana sigi Thazana ba chanaba ke amlai mapung oina China da so haribasi am tongni hatare mani bekta ekoina hapkadaba posak khara lei hariba hapkadaba posak singje kaigum ekoina dum loina dun chatpa taragadi matam ayam matam da ekoi si paisa paiba lan changba adugum oigali hatare masi khalai bukchumbo or land haibadi isa isa na amtang tobiraganda khangminabagi tanjado lawmina se hatare go ado ngasigi blow asina karigumba hana khangbiram leraga so hana khangbiram ba koigi nuksijarba viewersing yawbiba taraga so aina haijabada soikiba lankiba yawrga so or natraga sitha jahouba kya yawrga taraga so mayamna akangai singna comment box hapkat piraktuna hena mayam punamak khangminabagi tanjado adumak koi lawminasi haibagi wakhalon siga loinana ngasi miyamda khudol tamjage Nupi sing na painariba money bag sida lan changna bagi damakta kari kari posak sing ekoina loina duna satkani haibasi miyam da khudol tamjage aduga nuksijaba viewers sing yengmadi sum jengbiba aduga ekoigi subscribe to video baso dumak yauri hatare aigi nuksijaba viewers sing marakta dumak subscribe to video channel si miyam ki damakta kana naba topic kya kya koi khudima khangmina bagi tanjada lawminasi miyam na thambirakpa topic kya dasu ai soidana maki mathang manau naina dumak Kudol tamjarake topic kudol tamjarake daba kayama leri kitang aigi thabaksina nangdaba kodaba khara sum yawbusina maram oraga miyamda mapung phana kudol tamba ngamjadabani aduna ngasigi topic asi miyamda lanthokserage ko tamjariba nupi singna painariba money bag sida lan changnabagi damakta kari kari posak sing hapkani habasi kudol tamjage mingtaminasi ko Hojik ahan bada aikoina hoi hapa yabadi masing yamna lei magi thajanabagi yamna lei hatare aduga aina thengnajaba amasung aina ujaba singsida aikoina nupi singna painariba money bag singsida hapa yaba posak singsi kari kari no haibasi ahan bada aikoina thamjet maru aribase manga natraga taret hapanadi khoi phai manga natraga taret se bag to duma haba chatpi bahtare masi matam ayam matam de khoi de lan changnabagi masa ama oi haduna sumna sum akhangai singna ibiram lai sing dagai thengna jabani ko aduga ani subadana amok ekogi chengmaru se kunma thoi happy ba tare chengmaru kunma thoi happy ba asi yamna fai ngamagadi loina ma haba su yai loina ma hadi aina panjari ba singje loina hai aduma haba su yai or natraga ama khak oina Saigi thamjet maru hare thamjet maru ko happy rosi ai or natraga cheng maru hare cheng maru ko happy rosi ai asumna laibiga dabani aduna oji ahan bada in thamjakibdo thamjet maru se manga natraga taret ariba maru duni ko kuina khoi kangsilaga su laikibi ya bai tare aduga cheng maru organa cheng maru kunma thoi happy gadaba ko aduga koigi sana khongnang hainabdo ko Sana khongnang manase si hapasu yai sana khongnang manase amaka hapa yai natraga ahum hapaga hapama sumna bag sida loina ra chapi gadaba ko adagi amukso koina
likon machado likon macha manga natraga likon macha manga natraga taret happy gado basi jo taret hapana di khwai phayana hai ko adagi amukso mathang da moi khoina yengba yarese kogi gomati sakatra sorry gomati sakra haina bado koi moibung maning yaw moibung masagi maning do uru lesin bido adu do masi aikoi bag to sum happy bai tare ko masi je ayambana aikoi gi pasa achoi bi yon thong ga do adu su phang mane ha tare masi sigu mase or natraga si happy roi haragana amo ikoina bag to matam khodimak da sidi yam tonare common oina yam phaba masu oire ko si jo khogi lupa chatpi or natraga kun chatpi happy bai tare kun chatpi ama happy ba aduga ngamdragadi sidi ingam ngam pone aduga bag te isagi bag te paisa sataba paisa si yaram khoi happy roi do bai tare sumna lere aduga aikoi gi octagon mingsen haina octagon mirror do sithek taruk naiba do sithek taruk naiba mingsen je masi masu sum happy biam phai tare ko aduga castel atang manung do adu masu khara to adon masu khara sum happy bi jai hari bi sing se ni manung da khwai da gi phaba se phobdi loina phare tare ko adu oiba tare ga su misai gi thamsen maru hapasi ingam na da bo castel ga sem tangam pone adi leina da bo mi sing da di leite adigi octagon mirror su hek thi wai ha tare ko gi chithek taruk naiba mingsen ji ko ado hari bi sing se karigumba posa amom da yomaga serang amom da yomaga loina happy ga do ngake ne thamjet maru bo eraso si maru bo eraso sanang bo eraso ene haina panjagi bi sing se si amom da loina suma happy raga isa gi bag sing da happy raga matam kadim ko loina ga do bai tare ko ado sigu ma sing se thambira me du ayamana aikoina polythene na yomaga hapgado posak singje matam ayam matam di koi ji asengba polythene na di adudo ayam oibigado bai tare aduna sumna aikoina yengabu matung sida tongan ba hiram khara da mo aikoina neinabu yarise karino hargadi mapung oina bag machu si aikoina khanmi yai ha tare bag machu do so paisa akoi lan changba singsi khara lei hai bag machu se mapung oina nupi na paina basing ni ko masu sidadi nupa na paina basu sum khara yar he tare masu sidadi kaino hagadi mapung oina khogi bag masu se angang bu oiba fare adagi higok masu oiba ko higok masu oiba adagi sana masu hari singse lan changba yamna kano oigalen hai kana hu chum lan du di khangde ai like de thengna jabu du ne mayam daina thamjari je ni ningsing jabu khara sum thamjabani ko aduga khogi bag manung da hari ba posak sing je happy ba taragadi fatta ba posak sing jarda khaini gumba nisa polonggi nisa gi polam sing adigi cheta chegai gumba channa da ba polam che sang sing je ayam ba happy roi do bane hetare sigum haba ding haba taragadi nisa gi thambiri ba koina cheng bu oiro kare ene hab ka do posak sing happy gi taragjo jarda khaini gumba fatta ba polam sing je bag he hapa matam da kai kana da hetare sumna su thambirame aduna hari bi singje koi tangai fatuna khangminara ka sida karigum khradi koi longminara ga mapung phana koi kana bkhra dumak longminasi habigi ngasi gi topic asi miam da kudol tamjabane ngasi gi topic asina adom da maroina nupi singda karigum khoi kana ba phangagadi soide namki light nambirongani share to birakani amasung apam ba khangning ba lerga su comment box da ibirakani habigi hajaba soide na tamjage aduna ngasi gi topic asi matang asaida item jage mathangi jo anobu topic ma myam total tamjage tare lanchang na bagi lambi si amna leire tongan mafum nu siko thambi yabu yamna lei aduna ngasi gi thamjari bu topic asi di matang asaida ai aduma tension jarage mayam na loi fawo mi yeng tabiri ba amasung tongan ba nisijaraba subscribe to biri ba viewers sing amasung channel su support to biri ba khwai khulima amasung comment biri ba khwai khulima ko channel asi gi market gi ngam khale ten thaga sa phongdok chari bo phom mi thamjaraga ngasi gi topic asi ten takna thamjabasi matang sai da tension jage ai asik ba jaga thiraga mayam da vlog sim tang semje no hono jabdi ang wajare mayam oro bu yabde loi fo mi yeng tabi bagi damak ngam khale ten thaga sa phongdok chari puno ko kaina no jak tang ni jage kanglai pak na yai phare